Indian Armed Force na Pakistan occupied Kashmir da CHATTHAKHIBA Operation SINDOOR gi PAHALGAM attack da Meecham Kayagi Punshi Manghankhibagi Paokhumni Haina Home Minister Amit Shah na Phongdorakkhre mahangna X ta thagalakpa post amada India da makhal ama hektagi attack chatharakpada chapchaba paukhum piba amadi terrorism maru fangna muthatpa haibasi lengdraba pandamni haina makhatari nakalama romda AICC ki President Mallikarjun Kharge na X ta thagalakpa post amada India Pakistan amadi Pakistan occupied Kashmir dagi chatharakpa terrorism gi thawong khudingmak thengnanaba India na sem saduna lei Indian Armed Force na khudingmak thengnanaba lokhalakpa thabak thoram khudingda Indian National Congress na sogatkani haiba wafam phongdorakli Manipur gi hanagi Chief Minister Nongthomba Birena so Pahalgam terror attack ki China khanglingai chairakta achumba paukhum piba haure haina X na post tarakli Congress Luchingba Rahul Gandhi na su X thagalakpa post amada leibak asigi armed force singna lawriba thodang obada chauthok sei haiba wafam thamlakli loina US ki President Donald Trump na su India Pakistan gi marakta leidiba umkhatnaba athubada faba oirasanu haina phongdorakli